ऑडियो वायरल अखोई मैतै मैतै पांगन लक्ता अखोई नुसीनदनबा सिनबसे मसी तसेंगना यामना मथोंग चादबा मनि असिगुम्बा तोंगान तोंगानबा कांगलुप मरक्ता नुसीनरोइदोबा ऑडियो सिंग थादोकपा अदुगा तोंगान तोंगानबा वाहै वतासिंग सिन्नबा से मसी अखोई लेरिबा लिंगा असिनसु आइनगि ओइबा एक्शन लौखटबिदुना मसीगुम्बसे यादे हाइबा अमा खंगनबगी तंगाइ फदबा लेरब्रा तै पांगन लमोइना दमदमसिगी अवाना दुगा चौचौबा लांफम कयादसु लांथेंग मिनदना मैतै मैतै पांगनसिना इमा लेबाक आमिनदुन लाखि सांगबा मतम ममा मैतै निंगोनगी सदानोदागी मरी चेलिबाइसिंग याम नुसिना लाखिबा मरी सिदैदा हे करिगुम्बा मतमदा वाखन खंदबा वाटपजिंगी मरक्तगी तोंगान तोंगानबा अखोई मानदबा वाफम मयाम अमा कानु अमना अमदा नुंगाइरोइदबा अमना अमदा पेन पेनगी वाफम लाखनगदा वाफमसे कना कनागुम्बसिंगी मरक्तगी हे फोंदोई मसे मैतै पुनमंगना फोंदोकपनी दुगा पांगन पुनमंगना फोंदोकपनी हाइबा नत्रगसु तोंगान तोंगानबा अदुगा कांगलुपकी मरक्ता लाना लौनखिगदबा वाफमसिंगसे हे लाखना मरम ओइदुना कांगलुपसिंगी मरक्ता कोई नुंगाइनदबा नुंसिनरोइदबा वाफमसिंगसे मरम मरक्ता होई अदुना अखोई फोक्सि माइकैदगी असिगुम्बा कांगलुप मसेंगी मरक्ता नुंसिनरोइदबा अमना अमबु इकाइ खुनदबा अमना अमा नुंगाइनरोइदबा वारौनबा असिगुम्बा वाखललोनसिंग असे फोक्सि माइकैदगी मसी तौबिगनु हाइबा अपील असिमा हानोता थमजगे अदुगा ngasiगी asi nongnini mamangda saigi date 18 gi adai oina koi tholakiba audio viral ama orakibdo madugi potse yamna koigi social media ji yam sangi makong yam yangi haiba social media da tholakibado pung khari manungda akoi phangan gingi manada loina tagi yauki haiba singa se asina pangan singi porokta akoina adagi इपाइपु हक्तगी लेपा असिगिदमक हाइदना अखोना लौमिनरकिबा थौदांसिंग अदुगा ngasi मसु थोइबा लानफम मसिदा अखोइना लौरिबा थौदांग असिगा असिगुम तांजा असिदा लानजु लोइबा नत्रिबा अकनबा लानथिंग चथरिंगि मरक असिदा कोइगी कना कना गुमसिंगना अखोइगी असिगुम्बा अपुनबगी पांगल असिबु थुगाइनबा फुनरकपा मपानगी लालोंग मानबा अदुगुम्बा ऑडियो वायरल असिना कोई पांगन खुनाई मरक्ता नुंगाइतबा मयाम थोलि हाइबा थोलिबा अदुगुम्बा ऑडियो वायरल दो मदु कोइगी यामना खंदबा ngamdaba मीसिंगना लाना लाना संदोकांदा अखोइना इमा लेबाकी दमकता लौरिबा थौदांग असिदा अखोइना लौरुबगी करी कानबा लेरिबगे अखोइसे आदि कांगलुप अमना सेंगना हारगंददी अखोइगी तोंगानबा अदुगुम्बा एंटी सोशल ओइबा अदुगुम्बा लेबाक थुगाइनिंगबा नत्रगा अपुनबगी ओइबा पोतुदा येखाइ थिंगाइबा पेनिंगबा अदुगुम्बा मियोइ खरदुना अखोइगी पुनमकसे अखोइगी हेक्ता अखोइगी अकाइबा पोटंखक ओरपसिदैदा कांगलुपकी ओइबा पोटंखक सागनरकदबगी मौंगदा उहल्लकबा पोटलजे जे को याम लाइबक थिबनी हाइबा अदुगुम्बा ऑडियो दो थादुकपिरिबा अदुगा ममांगदसु कना कनागुम्बा चिलिनाउसिंगना ओइतै पांगनसिंगु यामना अखोइगी नुंसिनरोइदबा मौंगदा हे हाइबि खिबसिंग अदुसु मदुगुम्बदो तौबिगनु अखोइ काइनबसु यारोइ मितै पांगन अमु हन्ना लेबाकसे थादोकना चटकदबा लेते मितै पांगन हाइबा फरुप असे अखोइगी पृथ्वीगी मफमदा कना अमतदा लेत्रबा मितै खकी मितै इमागी इ असेंगबा इदुना कोइ लेमदनसिदा सिरगदबा लमदनसिदा पोक्चरबा अदुगुम्बा तै पांगनसिंग असे ngasiदी अखोइ मितै चेलिबाइसिंगी मरक्ता अखोइना लेरिबा फेमसिदा अखोइदा नुंसिनरोइदबा दुगा काइबा पिगदबा मोंगसिंग असे चथबिगनु हाइबसिनी अखोइगी माइकैदगी अपील तौजरिबना अदुगा अमना कोइ असिगुम्बा तोंगान तोंगानबा कांगलुप मरक्ता नुंसिनरोइदबा अदुगुम्बा ऑडियो सिंग थादोकपा अदुगा तोंगान तोंगानबा वाहै वतासिंग सिन्नबा से मसी अखोइगी लेरिबा लिंगा असिनसु आइनगि ओइबा एक्शन लौखटबिदुना मसीगुम्बसे यादे हाइबा अमा खंगनबगी तंगाइ फदबा लेरब्रा हाइबसिमा आई ngasiगी लेंगाकता थमजनिंगी अदुगा कोई फोक्स हाइबा ऑर्गेनाइजेशन से कालु अमखकी नते मणिपुर लेमिनरिबा एक्सेप्ट अखोइ येकनबा की नतना अतेसिदी अखोइगी अखोइ पुनमक असे अखोइ नुंसी चाना हिमिनगदबनी नुंसी चाना लेमिनगदबनी इमा लेबा कनमिनगदबनी हाइबसे मसी अचेतप फिरेबसे अखोइ फोक्स की लेजरिबा अदुगुम्बा फोक्स की फिरेबनी ngasi अखोइ पांथोकजरिबसे कनागुम्बा कांगलुप फुरो अमगी मायुक्ता नते अदुगा कनागुम्बा अमने अखोइ पर्सनल ओइना नुंगाइतबगी नते अदुगुम्बा कनागुम्बा लेबा काइनना वाफम थम्बिरइबा अदुगुम्बा
ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯁꯛꯂꯣꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯁꯤꯒꯨꯝꯂꯕ ꯑꯣꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯟꯈꯤꯕ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯃꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯂꯥꯛꯄ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯏꯀꯥꯏ ꯊꯤꯡꯒꯥꯏꯅꯤꯡꯕ ꯄꯤꯅꯤꯡꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯣꯏꯕ ꯊꯧꯑꯣꯏꯟꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯈꯟꯊꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 35 ꯍꯟꯗꯛꯀꯤ ꯉꯁꯤ ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯇꯥꯡ 35ꯗ ꯌꯥꯝꯅ ꯃꯊꯣꯡ ꯑꯣꯛꯇꯕ ꯚꯥꯏꯔꯦꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯟ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯃꯊꯣꯡ ꯑꯣꯛꯇꯕ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯆꯦꯞ ꯑꯃ ꯊꯥꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯅꯕ ꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯑꯣꯛꯇꯕ ꯑꯗꯨꯒꯨꯝꯂꯕ ꯚꯥꯏꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯖꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯏꯪ ꯁꯣꯛ 1903ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯁꯨꯡ ꯃꯩꯇꯩꯒ ꯆꯤꯟꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯪꯈꯥꯡ ꯀꯌꯥꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯂꯥꯟꯖꯥꯎ ꯀꯌꯥꯗ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯁꯨꯡ ꯃꯩꯇꯩꯅ ꯉꯁꯤ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯆꯍꯤ ꯇꯔꯦꯠ ꯈꯨꯇꯥꯛꯄꯗ ꯀꯌꯥ ꯋꯥꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝ ꯇꯧꯕ ꯑꯩꯈꯣꯏꯒꯤ 1891ꯒꯤ ꯂꯥꯟꯗꯁꯨ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯃ ꯀꯠꯊꯣꯛꯈ꯭ꯔꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯨꯅ ꯁꯈꯤꯅꯤ ꯃꯗꯨ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯉꯛꯄꯒꯤ ꯃꯍꯤꯡ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯑꯣꯛꯇꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯁꯤꯅ ꯀꯔꯤ ꯁꯣꯛꯄ ꯌꯥꯒꯦ ꯁꯣꯛꯄ ꯌꯥꯗꯒꯦ ꯍꯥꯏꯅ ꯈꯪꯗꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯃꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯂꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯅꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯇꯧꯕꯤꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯋꯥꯈꯜ ꯇꯥꯅ ꯃꯗꯨꯃ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯂꯣꯟꯅ ꯊꯣꯛꯅ ꯇꯧꯕꯗꯨꯁꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯃꯒꯤ ꯂꯤꯆꯠꯅꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯅꯤꯡꯗꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯄꯣꯠꯇ ꯃꯗꯨ ꯈꯟꯅ ꯅꯩꯅꯔꯒ ꯑꯩꯅ ꯄꯥꯝꯗꯕꯅ ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯃꯤꯅ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨ ꯃꯤꯌꯥꯝ ꯈꯠꯅ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕ ꯌꯥꯕ ꯑꯗꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯥꯅ ꯍꯦꯛꯇ ꯁꯛꯈꯪꯗꯕ ꯃꯤꯔꯣꯠꯄ ꯑꯃꯅ ꯌꯥꯝꯅ ꯃꯊꯣꯡ ꯑꯣꯛꯇꯕ ꯄꯣꯠꯇ ꯍꯦꯛꯇ ꯀꯥꯞꯊꯠꯅꯔꯒ ꯅꯈꯣꯏ ꯃꯗꯨ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯒ ꯍꯥꯏꯕ ꯅꯣꯡꯃꯩ ꯃꯔꯨ ꯃꯁꯤꯃꯨꯛꯇ ꯄꯜꯂꯒ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯑꯣꯛꯇꯕꯗꯣ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯊꯣꯡ ꯑꯣꯛꯇꯕ ꯊꯕꯛꯅꯤ ꯑꯗꯣ ꯐꯣꯛꯁꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯗꯨꯒꯨꯝꯂꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯗꯨ ꯌꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯊꯤꯒꯠꯄꯤꯔꯒ ꯃꯗꯨ ꯆꯞ ꯆꯥꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯃꯗꯨ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯤꯟꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕ ꯃꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯃꯗꯨ ꯃꯍꯥꯛꯅ ꯃꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯗ ꯁꯤꯡꯆꯦꯞ ꯑꯃ ꯊꯥꯕ ꯑꯣꯏꯅ ꯊꯣꯛꯍꯟꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯛꯇꯁꯨ ꯑꯗꯨꯝꯕ ꯚꯥꯏꯔꯦꯜ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯎꯏ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨ ꯌꯥꯔꯒꯗꯤ ꯃꯗꯨ ꯌꯥꯎꯕꯤꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯊꯣꯡ ꯑꯣꯛꯇꯕꯅ ꯍꯥꯏꯕꯅꯦ ꯈꯟꯕꯤꯌꯨ ꯑꯗꯨ ꯃꯊꯣꯡ ꯑꯣꯛꯇꯕꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯄꯥꯉꯜꯂꯛꯇꯒꯤ ꯑꯣꯏꯔꯒꯁꯨ ꯃꯩꯇꯩꯃꯛꯇꯒꯤ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯗꯨ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯑꯃ ꯄꯤꯐꯝ ꯊꯣꯛꯑꯦ ꯑꯗꯨꯃ ꯑꯩꯈꯣꯏ ꯈꯪꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯛꯇꯒꯤꯁꯨ ꯃꯗꯨꯒꯨꯝꯂꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯄꯨꯡ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯟꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯚꯥꯞ ꯃꯦꯟ ꯇꯥꯗꯕ ꯄꯥꯉꯜꯂꯛꯇꯒꯤ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯄꯥꯉꯜꯂꯛꯇꯒꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯛꯇꯒꯤ ꯃꯗꯨꯒꯨꯝꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯁꯤ ꯑꯃꯨꯟꯅ ꯑꯩꯈꯣꯏ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯃꯁꯤ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯣꯔꯒꯤꯗꯁꯨ ꯑꯩꯈꯣꯏ ꯄꯨꯅꯦꯝꯖꯁꯤ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯃꯁꯤꯁꯦ ꯑꯃꯨꯟꯅ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯤꯕꯛꯇ ꯊꯝꯖꯅꯤꯡꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯁꯨꯡ ꯃꯩꯇꯩꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯗꯨ ꯑꯃꯨꯛꯅꯁꯨ ꯅꯤꯡꯁꯤꯡꯅꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯁꯦ ꯁꯦꯂꯦꯕꯁꯇ ꯑꯩꯈꯣꯏ ꯃꯗꯨ ꯍꯥꯞꯄ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯃꯗꯨ ꯈꯪꯉꯛꯇꯕꯗꯨꯅ ꯃꯗꯨꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯪꯉꯛꯇꯕꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯤ ꯋꯥꯠꯄꯅꯦ ꯂꯧꯖꯩ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯗꯨꯁꯨ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝꯕ ꯄꯣꯛꯂꯛꯏꯕꯁꯤꯡꯁꯦ ꯑꯩꯅꯁꯨ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯨꯝꯕ ꯃꯊꯣꯡ ꯑꯣꯛꯇꯕ ꯀꯨꯀꯤ ꯌꯨꯝꯐꯝ ꯂꯩꯇꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅ ꯊꯣꯛꯂꯛꯏꯕ ꯀꯨꯀꯤ ꯐꯨꯔꯨꯞꯇꯒꯤꯁꯨ ꯊꯣꯛꯂꯛꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯉꯁꯤꯒꯤ ꯂꯥꯟꯖꯪꯒꯁꯨ ꯊꯦꯡꯅꯔꯤ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯅꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯤꯡꯅ ꯃꯗꯨꯒꯤ ꯄꯣꯡꯊꯣꯛꯄ ꯑꯃꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯖꯪ ꯑꯁꯤꯁꯨ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯁꯨꯡ ꯃꯩꯇꯩꯅ ꯆꯞ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜ ꯑꯃꯗ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯊꯦꯡꯅꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯅꯠꯇꯅ
ꯇꯨꯡꯂꯞꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯤꯟꯅ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯍꯤꯡꯃꯤꯟꯅꯕ ꯃꯇꯝꯗ ꯆꯥꯎꯈꯠꯅꯕ ꯃꯇꯝꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗ ꯅꯠꯇꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯂꯛꯇ ꯑꯩꯅ ꯑꯄꯤꯜ ꯑꯃꯈꯛ ꯇꯧꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯊꯕꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯩꯇꯩ ꯂꯛꯇꯒꯤꯁꯨ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯛꯇꯒꯤ ꯑꯣꯏꯁꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯅꯝꯕꯔ 4 ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯉꯁꯤꯒꯤ ꯗ꯭ꯔꯛ ꯃꯥꯐꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯄꯨꯟꯅ ꯃꯁꯤ ꯑꯩꯈꯣই ꯊꯦꯡꯅꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯊꯦꯡꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯒꯤꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯀꯅꯥꯅꯣ ꯀꯔꯕꯥꯔ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯇꯧꯔꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯇꯧꯔꯤꯕ ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯤꯗꯣꯛꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯃꯩꯇꯩ ꯂꯛꯇꯁꯨꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣই ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯅꯤꯄꯨꯔꯗ ꯇꯤꯟꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯍꯩꯗꯦ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯝꯅꯃꯛꯅ ꯍꯥꯏꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯌꯥꯗꯕ ꯊꯕꯛꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯃꯗꯨꯁꯨ ꯊꯝꯖꯔꯤ